Kshetrimayum Yaima Memorial Trust Kwakatel Moirangpurel Laikai Impalna Sinduna ngasi Trust asigi mayai sanglenda Kshetrimayum Subadani's life and her contribution in Manipuri literature haiba hiramda Symposium ki thauram ama Pangthokhre Kshetrimayum Subadanina ibagi lamda khongdarakpa chahi yankai shurakpa Golden Jubilee celebration ki manung chana thamari supna chatharakpa thauram ki manung chana Pangthokhiba Symposium aduda Manipur University ki former Dean School of Humanities Professor Nahapam Arunana Moderator Oiki Kshetrimayum Subadanigi Punshi Amadi Thabak Haiba Hiramda Kaksing Khunau College ki Manipuri Department ki Assistant Professor Dr. Kangabam Memton Debina Wangangki Thauramadu Mari Lainana Trust ki Chairperson Chu Oiribi Aibi Kshetrimayum Subadanina Pangthokhre Mahakna ibagi lamda khongdarakhiba Sahi Yankai Shurakpagi Thauram ki manung chana ngasigi Symposium ki thauram asi Trust asina sinduna Pangthokpani Mahakna ngang oiringaidagi ibagi lamda khongdarakhi Mahaki punsigi aroiba mikup adu phawwa ibasi lepa ngamgani thazade Mahaki punsigi kolomga Mahaki punsidi kolomga adumak sagonadana lakli haiki masida sunatana Trust asina lamdamsigi Saknairaba Aiba Aibi Singdasu Lifetime Achievement Award chu piduna lakli Trust asibu hingnaba honabada miyamnasu support bibiyu haiki